इम्फाल म्युनिसिपल काउंसिल की रिसेप्शन काउंटर दा मेयर द पीयू हाइदुना हैंड ग्रेनेड अमा थमलमले ngasi numit ungga matung pung baro ga minit tara rom taba matamda Imphal Municipal Council gi mayor gi reception counter da chocolate merch box amada bom ama haplaga thamlamle hairi hiramasigi matang da el location haikibada thaudo si yamna laibak thiba thaudoni mahak ngasi office yaurakpa minit tara manga kun hek pharakpaga aihak ki kada phamlaba matung minit tara rom leiraga aihak ki reception da leiriba miyoi asina khaw amada mayor da pira i hairaga pot asi lokthokpa matamda hand grenade ama oiramle hairi mahakna makha tana phongdokibada aihak kanagumba miyoi amataga threat leite aingonda chumnagi achamba application parking piu toll tax piu amadi sulap toilet chemna nabagi ayaba piu haibadi lei bom thamlamliba asi karamba party na tawramlibano haibasu hairakte ngasigi mangonda tawramliba thaudo asi matungda tawbidanaba mahakna appeal tawrakli thaudo asida mahakna makha tana haikibada Imphal Municipal Council na tawriba thabak asida thawong asina taklibasi tasengna mental harassment pibani haina lawi aduga topa pao mana nupa amagi asiba hakchang leiramle Nambol Police Station gi manung chanba Phadabi Road Ulau Makhada West Bengal dagi hojikna Imphal gi hapta da leiba sahi amarom pharwa Sabir sahi na kuntaret apokpa senta kauba yotek thangte khomba nan manipuri ama ngasi pung nipa lom taba matamda lambi da siduna leiramle thaudok thopam dagi phangba pauna hai hairiba miyoi asi mahak na thorokpa thela rickshaw khamlaga lambi gi nakal da leiramani aduga ukhong amagi manakta long na siduna leiramba thengnaki drug overdose ta sibo iramba yai natraga masagi anaba mana mathanta wantharaktu na sibo iramba yai adubu asengba khangba ngamdri mahaki masada ID card amate yauraktabana mahak kanano haiba khangba ngamkhide adubu magi mobile phone yaurambana maduda call tawrukpadagi pau phaunaraga kanano khangba ngamkhibani asi bakchang adu forensic science ki expert team ama laktuna makha taba investigation gi damak rims mok ta thamkhre hairi aduga atopa pao amana 2015 da shukhiba thabaki khusumal ngasi phauba pibidre sinmi sing haukiba ing 2015 gi sangai festival haudokpagi prime minister Narendra Modi lakpa nangnaba Imphal West ki ariba thambu thongi retaining wall sanba amasung lambi koilas thabagi thabak subada yawba sinmi singi khusuman ngasi phauba contractor amasung subcontractor na pithoktana olai palai tawduna leire hiramasida mari leinaba lengak ki loisang singna miyeng sangbiduna sinmi singi khutsuman phanganbiu haina thabak subada yawkiba sinmi singna lengak ki miyeng singsilakli hiramasaki matang dangasi hirok part 1 ipukom da pangthokpa paugi mifam amada thabak adu subagi head mystery oikiba hirok tagi ningthaujam sanayai mana hai ing 2015 gi sangai festival haudokpada saruk yanaba PM Modi lakpa nangnaba all thambu thongi retaining wall sanba amsung thongasi taba lambi koilas thabagi thabak ama sinmi humpurom na shuki hariba thabak asigi subcontractor na hairok part 1 dagi moirang them sarat ki makhada matamadu da sinmi amada ayuk nungthilda lupa chahum aduga numidang dana lupa lising shai lenga ki akan ba yathangi matungina thabak adu apiba matam nangnaba sinmi singna ayuk nungthil amadi numidang naidana ahing tumdana thabak adum loisinna bakanna shubudagi matam chana thabak loisinki laibak thibadi thabak loikhiba sahi manga rom suraklaba si phawda sinmi singi khusuman pithok pidana contractor amasung subcontractor anina olai palai tawraga leire sinmi singna mari leinaba PWD gi EE na singba unaduna thabak adugi senpham kaithok khrabra haina thigalubada thabak asigi sanction amount loina kaithoktuna lupa ama power department gi maikei dagi pending leiramdre subcontractor oriba M Sarat Masada sinmi singna wakat lubada contractor ga pau phauna kige haina matam laura ga leire hauzik COVID-19 gi awaba kaya mayoknaba amadi ningol chakuba kumai su lakpasida khutta sel leitabadagi sinmi singi awaba kaya mayoknare hiram sida lenga ki mari lenaba loisang singna athuba matamda mi yengchang biduna phangpham thoklaba sinmi singi khusuman phanghanaba sinbiu haina head mystery sanayai mana lenga ki pukning singsinki ngasigi pawgi mi phamaduda thabak aduda yaukhiba khusuman phangdriba atai sinmi singsu saruk yakhi aduga topa paw amana mioi ama nongmai ga konana phare ngasi ayuk pung 8 lom taba matamda Thawbal District Police ki commando kangbuna hairo crossing auto parking mayada achat awok tawba mioi sing frisking checking chathabada nupa manungmai ka konana phare hairi pharaba mioi asigi maming Sorok Khaibam Brajabihari Singha sahini yangkhaini thoi apokpa lekhidraba S Jotin Singha kawi lamding lorem bam leirak wangjing dagini mioi asidagi nongmai pistol ama phangle mioi asigi mathakta case ama Thawbal Police na register tawbuga loinana makhatawa thijin humjin bagi thabak chathari haina Thawbal Police ki paw amana hairi aduga topa paw amana court ki rai matungina MLA OIKHRABA Rameshwar wasak laukhre
Taramathoi suba Manipur Legislative Assembly gi mikhalda Kaksing Assembly Constituency gi BJP gi candidate oiduna mikhala duda ani suba takiba M Ramesor ngasi Manipur Legislative Assembly gi Speaker Y Khemchana mahaki chamber da MLA oina wasak lawkhre haukiba mikhala duda Congress ki candidate oina mai pakiba hanagi MLA Y Surchandra gi election adu chanadre haina Manipur High Court na pikiba judgment amagi matungina M Ramesor MLA oina wasak lawkhibani Manipur High Court na pikiba judgment adu M Ramesor na hanagi MLA Y Surchandra gi mathakta election petition ama thakiba gi matung ina ing 2017 da pangthokiba mikhala duda Y Surchandra na mahaki affidavit ta mahaki maral mathum losin ki haibagi maralda mahaki election adu chanaba yaroi haina court na judgment pikibani loina na mikhala duda ani suba takiba BJP gi candidate M Ramesor na constituency asigi MLA oina ba judgment pikiba gi matung ina mahak MLA oina wasak lawkhibani Panbayavadi Hanagi MLA Y Surchandrana Congress ki ticket ta vote karabo matung BJP da sanction khibaki damak mahak MLA oibadagi disqualify tawtuna lairakibani wasak lowba loiraba matung M Ramesor na paungbi singda phongdokhibada High Court na handak pi khiba judgment asi puwari da mayek sengna leihoragani haina nungaiba phongdoraki M Ramesor na MLA oina wasak lowbada Chief Minister N Biren amadi BJP gi MLA singsu saruk yaki Amaromda handak pangthokiba Assembly Constituency mari gi by election da BJP na sungsoi soidana mai pakani haibagi achowa thajaba lei haina Chief Minister N Birena phongdoroli wafam se M Ramesor gi wasak lowba loiraba matung Chief Minister na paumi singda phongdokhibani Manipur High Court na takiba judgment asi kai khumnai haibagi wafam phongdokladuna Chief Minister na makha na phongdorokpada handak pangthokiba by election da miyam na pikhiba support ki matungina BJP na mai pakani haiba asi mahaki achowa thajabani haiki aduga topa pawmana Dukan singda pot ki mamal thet na ba khangan khre Ningol chako bakumai ga mari leina na Manipur gi konung wariba Imphal manung amade akoi bada leiriba dukan singda pot chei leibagi masing hengalakpa ga loina na karwar wala singna pot chei singi asengba mamal thetok tuna dukan mangda thamna na ba ngasi thangmai ban United Club TUC na drive ama chathakre TUC gi President Pratap Laisang Themna lusingduna club ki thongmi singa chathakiba drive aduda sem yonba dukan dagi horaga pochei amadi phirol sing yonba dukan yauna changchangduna price list dukan mamangda thetuna thamna bakhangan ki loina na pochei gi mamal hen na yondana ba haijaki karigumba TUC na khangaliba si ngakna chataba tarbadi makhata na akanba drive chathagani hairi aduga topa pawmana section haudrabadi mitopna jiri yosin khragani M movie Jiri ima maira paibi apun belup jimpal gi taranipan suba mapok kumo numit ki thorum ngasi jiri bamda leiba jimpal gi office complex ta pangthokre thorum adu da jiri bam district ki SP moirang them movie jimpal gi president M Mema Devi Manipur Youth Front Assam gi president S Herana Singbana president member oina saruk yaki thorum adu da SP M movie na phongdokhibadadi jiri macha sing thabak suba gi hainabi thamsi Jiribamda nisha thingbagi thabak singda ima singakta da inthokhtuna sinaba chumde jiri gi lam kannaba jiri da leiriba praja singna honafam thoi ani longbi gi hainabi thadoklasi singa khutka manana thabak tawsi section haudrabadi mitopna jiri asi yosin khragani haibaga loinana aikhoi punsin minarasi haina appeal tawki arobada Paobilai news reader gi video bu yengbiri bu khuding mapu thakachari